Meina Tumna Chakkhraba Meeoi Amadi Asok Apan Nanglaba Singda Tengbang Khre LOINANA Meina Chakkhraba MAPHAM Singda CHATTUNA YENGSINKHRE More Muslim Nagarda Khanghodana Mai Haurakibadagi Yum Tara Hena Meina Tumna Chakkhiba Amadi Kaya Amana Soktuna Mayum Laizadabadagi Relief Camp to Leiba Singidamak Jamiat Ulama Manipur Sara Branch Samadi SNFQ Wachef Group na Honaduna Miyamdagi Angamba Contribution Taurakiba Firol Kolik Kaya Amadi Selgi Mating Oina Lak Ani Hena Manipuri Muslim Council Moregi President Alhas Hazrat Maulana Abdul Hakim Kasmi Sahid Kiluching Makada Sinaki Bagal LOINANA Meina Tumna Chakkhraba MAPHAM Singda CHATTUNA YENGSINKHRE Abdul Hakim Kasmina MAPHAMadugi awa ana taraba singbu mapuna thauzal tawbinaba duwa tawbaga LOINANA amaga mateng pangnaduna nungsi chanana laiminana bawafam kaya thamki amadi khongchet aduga mari ledena Jamiat Ulama Manipur Kakching District General Secretary ML Julfikar Alam Sekna mayumakai Leizadraba Singda angamba mateng pangduna awaba singdagi kokhanbina basu apel tawkibaga LOINANA khongchet adubu MMCM Morena Fazada Receptorpa Amadi Awabata Singi Tawai Haksang Yauna Honabiba Busu Tagatba Fondoki LOINANA Wahidur Rahamana Ajoba Selgi Mating Bibirakpagi Busu Tagatba Fondoki Ngasi Moregi Yum Nahan Chakhi Singdu Lakpani, Yum Cha Ebasingasi Yum Tramatoi completely Chaga Mantaga Loikre, Masidale Hawai Yum the lady of missing the Tani, Hingawai, say a Tadi Makogi, Lays of Kudum Mantakre, and Yum Tramatoi Sigatopada, Kayamaram Asok Apan Nangi, Aj Alhamdulillah Mare, Jamiat or Sorake Basti कुछ लोग यहाँ मोरे आए हुए हैं और मोरे ये बर्मा के बिल्कुल बॉर्डर में है और यहाँ पर अचानक इलेक्ट्रिसिटी की वजह से शॉक होने की वजह से 11 घरे बिल्कुल खाकसार हो गए हैं। सिर्फ और सिर्फ वो किसी मजदूरी की वजह से बाहर में रहने की वजह से उन लोगों की जान बची गई है।